Bethany Diaspora Church ki nung sizarabay chilena marup mapangsing ahan bamaktada Prabhu Jisu Krista gi mingda mayambo nung sibigi salam pijari ngasi nung majing numit November gi tang 13 2025 Isor na nung sibido na mahaki wahay paminaraga amaga puning tawgat minabagi achaba matamasi isor na pinabire masigi damak tay koy Isor buthagat minasi loina na ngasi ekoi na maruoy na paminagariba ekoi gi text si Jacob James ki chapter 1 verses 19 ga 20 asi oy gani pathok sage mayam na puning sang na tamin na si James ki chapter 1 verse 19 Maram maduna aigi nungsijaba ichilinaw sa Mikhudingna Tabada Thuba ngangbada tappa amasung sawbada tappa Oisanu maramdi miyoybagi may hawna sawbana isor gi dharma chenba thabak purakte Let every man be swift to hear haibani Mikhudingna Tabada Thuba Oisanu haibasi ngasi ekoi maruoy na nainagani Apostle James na iriba chithi ase ekoi na paba matamda problems kayama mahak na deal tauba nainaba asigi matangda ekoi na uba phange ekoi na Karam-karamba matangda mahagna nainabano haibasi chapter 1 gi ahoba saru asi koina pamina khiba mayamdo ningsing bakanda praying without doubts patna tawba matamda chingnaba karisu laitana haizaba haibasi gi matangda mahagna takpie ani subada undergoing temptations athemba natraga changjing kaya lakpa matamda karamay na ikoy tengnagani karamay na mayok nagani karamay na ikoy na ngamgani haibagi matang dasu mahak na takpi ichilinaw sing ikoy githazabada chingnaba layba haibasi yamna chawba problem amani aduga loina na athemba amadi changyeng haibasi so ikoy gi punsida achawba problem adugumba makhal amani haibasi ekoi na uba phange masida ngasi ekoi na pathok sariba text asi yengba kanda James na atopa ama problem achauba ama mahak na deal tawbasi ekoi na uba phange masigi problem asi taseng na ekoi masi common problem haina ekoi na khangi Maramdi asaw bahay basi asuki matik common oiba mi khuding magna ekoi gi punsida layba thengnaba problem aduni adumagpu masigi problem asi ekoi na karamhaina yenglaga karamhaina ngamgani karamhaina masi thengnagani haibasi ekoi da yamna nainabada yamna maru oiba Khangbada yamna mathau oiba adugumba amani haibasi ekoina ningsingsi ichilinaw sing yamna thuna sauganba mai hauna sauba aduga tabada tappa asigumba problem aduga yamna thuna hekta ngangba masigumba chawraba problem asi tasengna singlup ki marak tasu akaiba yamna thohanba problem aduni masigi problem asi haiki bugumna miyoybagi punsida anger asawba haibasini yamna mai hauna sawba masigi problem asigi matangda takpibani ichilinaw sing ekoina verse 16 da yengba kanda aigi nungsijaba ichilinaw sing or ichilinaw sa haina James na pankhi aduga ngasi gi text asidasu aikoina verse 19 asida yengba kanda
amuk hanna sijinnaba masi aikoina thengnai masigi phrase masigi wahai pareng ase afaba lomda Apostle James na sijinnabani haibasi aikoina khangsi maramdi masina kari aikoida pi haiba kanda to give assurance amidst correction machin manau oiba aikoibu nungsiba adugi maramna fahanningbagi maramna takpiba chumthokpibani haibasi aikoina khangadabani aduga correction is not easy to accept aikoi loina makna yagani madudi aikoigi maran lairabasu asoiba lairabasu mina takpirakpa matamda chumthokpiba matamda aikoi ayambada yamna kari haigani harauna lausanba ngamdabasi aikoina dum thengnai adumakpu masi yamna aikoina lausanbada yamna aikoigidamakta kanaba aikoigidamakta mateng yamna oiba aduni aduna masi yamna luba oirabasu aikoigi asoiba chumthokpiba matamda harau jagadabani James na mahaki machil mana oiriba thajabasing adubu asukki matik nungsi chanana mahakna magi thamoida thamba mahakna khanba adu hujiki hairiba wahai pareng aigi nungsijaba ichil inaw sa haibasina aikoibu takpi aduna ichil inaw sing aikoigi asoiba aranba kaya ama takpirabasu chumthokpirabasu mahakna aigi ichil inaw singni aigi nungsijaba ichil inaw singni haibasi mahakna khalli adugi wakhalon ga loina mahakna masigi problem asi aikoida solve taunanaba chumthokpinanaba mahakna ibiba chithi aduni he may have to do his part in correcting those who are wrong asoiba natraga aranba chatkhiba mising adubu chumthokpiba haibasi mahakna tawgadaba mak mathauni haina khallaga mahakna pangthokpani tawbani duga loinana as a church leader ama oina singlupki yaw senba natraga overseer ama oina singlupu yengsenba ama oina mahakna tawgadaba mahakki ministry mahakki mathaumak aduni haibasi aikoina khangadabani loinana ichilinaw sing masida kari haye mana iba chithi ase paba kanda good advice ko aikoigi damakta yamna phaba pautak maru oina aikoigi emotion personal emotion ase karam haina manage tawgani aikoigi wakhalon aikoigi thamoi da phauriba thamoi gi wakhalon sing ase karam haina aikoi manage tawgani karam haina yengsingani haibagi matangda mahakna aphaba advice aphaba pautak asi pibani three things mahakna takpibasi laye swift to hear aduga slow to speak ngangbada tappa aduga yamna thugadabasina karamba matangda thugadabano haiba kanda tabada aduga slow to run sauba haibasidagi aikoine tappa haibdi yam thuna saudaba haibasigi ahum ase mahakna punsallaga aikoida masigi advice ase piye why were these three things bundled together masigi ahum hairiba yamna tabada thuba ngangbada tappa amadi saubada tappa haibasi ahum ase karigidamakta pulap punsallaga masigi matangda aikoibu pukning thogat pibano natraga chumthok pibano haibasi aikoini yengsi swift to hear tabada thuba haibasi aikoina ahanbada yengsi masi aikoigidamakta yamna darkar oibani maramdi achumba afaba aikoigi phananabagi damakta takpiba khanghanbiba asi aikoi yamna thuna harauna masi taba ngamnanaba aikoi hotnagadabani maramdi masina aikoigidamakta afaba mayam purakani aduna we need to learn how to listen
ताब हाइबसी अखोई तमजगदबनी मरमदी तारिबा मखै अखोई दमकता खंगबा हेंजलकनी अदुगा अचुम अरान अदुसु अखोइना खंगदोकपा ngamlakani aduna ichilinaw sing swift to hear tabada thuba haibasi akhoi tamsi aduga masi akhoi thabakta pangthokpa practice tawbasi su yamna mathau tai madu akhoina taraga o masi ai tawbada phai haibada khangba khaktang duna mapung pharoi masi akhoi gi punsida akhoi noma noma gi tawriba thabakta chatliba punsi asida akhoi practice tawbasi yamna darkar oi aduga loinana akhoi munna yingba kanda prithvi asida mi ayambasi tabagi mahutta ngangningba asuki mati yamna laye mi khudingmakse aduna adugumba problem aduda akhoi tadanabagi damakta hena akhoi taba ngamnanaba aduga tabasi heinanaba akhoi hotnagadabani haibasi masida uba phange ani subada slow to speak ngangbada tappa haibani this is not a reference to speech impediment haibadi ngangbada ngangthokpa ngamdaba aduga ngangba haitaba ngangningdaba adugumba pot adunate masida haibasi ko karigumba nangna yamna ngang basak pa hairabasu tabasi oina hena focus tawraga mingondagi hairakpa wahai singse aigi damakta kari kanaba leibra aingonda kari masina hena phaningai purakadra haibasi ikoi hana yengba mathau tai aduga loinana mi mayam asi ikoi ni yengba kana ngasai haikibugumna ngangbasida oina thuba tabasina tappa adugumba mayam asi leibanina akhoi masida yamna chekshinba mathau tai maramdi karino haraga tabasi tappaga ngangbasina hana hena akhoi tawraba ngangbana halaba akhoi gidamakta problem mayam ama thengnagani example amada karigumba akhoi gi itai inawgi marakta wari sanaba matamdasu akhoi ngangningba hainingba wahai natraga point asi haiba loidringaida khitang taraga hekta khumlakpa matamda seran turan chatkiba yai misunderstanding lakpa yai aduga kanagumba amana akhoi da afaba lomda takpiningba khanghaningba aduga pautak piningba leiragasu mana hek haurakpada akhoi hekta mahaki wahai adu katlaga kakthatlaga akhoi hekta chongsallaga maduda ngangba matamda achauba problem asi lakani masi hairaga aigi ima gi wari ningsingba malai ima si thamoidi yam sengba mi yam phaba adubu mi na ngangba matamda loidringai da hekta mayai da chongsalakpa hekta thatlakpa natraga nganglakpa yaugalle aduna even machin manawgi marakta unaba matamda wari sanarakpa matamda mina nganglakpasi loidringai da hekta mahakna hapchalakpa natraga thadalakpa wari se hairakpa matamda mana hairakpa duga somda ngasaigi mangonda pau tamlakpa ngangbirakpa mi singna hainingba do karino haibado fajana munna khangdraga hairakhrabani seran turan chatpa chanadaba aduguma mayamsu laitaba nate marak marakta tumaina thopani aduna akhoi marak marakta di imungda adumaina thoppa kanda yamna nokningba mayam amasu thoi aduna ichilinaw sing akhoi hana taraga taba matungda fajana masi mana karino haibasi khanghraba matungda maduda o karmaina ai khumgani masi karino karigidamakta mana singangbono haibado ikoina complete oina wahai si taba matamna ikoi khangmangamgani adu natragadi ngasai gi taba si tappaga henna ngangningba aduna ikoina nganglakpa matamda ngasai gi mapung phana tadabanina mapung phana khangaroi aduga adum ngangtholakpa matamda seran turan sakani sometimes mara amadadi misunderstanding su lakpa yai aduna masi yamna akhoi gi damakta darkar oye
right masi ekoi munna khanba mathau tai aduga ahum subada slow to wrath saubada tappa haibani ko masida ekoi ne amu yengsi saubada tappa oisanu haye slow to wrath ichili now sing miyoi ba ekoi se kari haigani ekoi gi emotion ekoi gi wakhan se ko yamna thuba mi yam yawe kana gumba amana wahai khara hairakpa matamda aigi maran natraga aigi ashoiba hairakpa matamda munna phajana tapna khanthada bida hekta saugatlaga hekta saubagi maramna pangangda ngangrakpa pangkhumda khumlakpa mayam su yaudaba nate masi ai su struggle tawe aikoi mayam ama su sigi problem se leiramgani haiba thajai aduna kanagumba amana aikhoida lalakpa tarabasu landragasu karigumba ama torakpa matamda munna khandadabida hana yengdabida magi intention karino mana khallibase karino mana tawningibase karino haibase yengdringaida hekta aikhoina sauraga khumlakpa matamda hena akaiba thohali haibase aikhoina khangadabani aduna many are easily angered ko masi problem se chauna laye yamna thuna saugan basi mi yambada laye aduga they are short temper makoi gi temper si yamna tenba hekta thuna sauba aduga they are not swift to hear yamna thuna saugan ba mi sing se ayamba yingba kanda tabada thudaba mi angang basi karino hai basi phajana tadaba sing ayamba na oigani aduga they are not slow to speak aduga ngangbada makoi tapte ngangbada di yamna thuraba hekta tabaga loidringai de hekta khumlakpa mayam asi aikoina thingnai aduga with a quick temper makoina yamna thuna saura abanina kari tawre wrath emerges ngasai gi haiba mai hauna sauba haibasi thokalli aduna ichilinaw sing aikoi masida yamna cheksinba darkar oye masigi problem asi laibagi maramna apostle James na masigi wahai se thambani miyoi bagi asaw bahai base kagi matik problem oibano hai basi koina verse 20 da yengba kan ubu pange maramdi miyoi bagi mai hauna sawbana ishor gi dharma chenba thabak purakte haye masini kwaidagi lubase aduna dharma chenba ishor gi dharma chenba gi thabak purakte haibanina masi ko yam cheksin ma mathau tai yamna thuna sawba matamda kari kari no tawroi daba mayam ama tawthoe ngangloi daba mayam hairoi daba mayam ama aikoina haithokpa mayam asi leibani aduna ishor gi dharma chenba adu masina kaidongai da su purakte aduna aikoi madugi problem aduda aikoi tadringai madugi danger aduda aikoina tadringai da masi phajana munna khanba mathau tabani jelinaw sing aikoina example ama yengsi bible daki asaw bagi kari haigani magi amang basiko kadai phau leiba haiba kanda king Saul Israel singi ningthau ahanba Saul kauba ningthau ase mahakna David ngonda yamna saurami aduna kari tawre mana David ngonda sauba matamda phajana David se kanano karamhaina tawbano magi wakalon kari leibege haibase phajana yengdabida phajana tadabida hekta sauraga David ngonda sauba matamda maduna kari tawre punsi chupna David ngonda sauba haibase mangonda adum laibase koina Bible da paba kanda uba phange aduga masigi mai hauna sauba asina kari tawre Saul na David ki mayokta aranba mayam ama pap achauba mayam ama mahakna tawki David bu hatna ba koi thi ba madu mahakna aroibadadi tawrakpani aduga he could not harm David for he was protected by God adumakpu ishor na David asi senabagi maramna ngak senbibagi maramna
Saul kauba ningthau asina mahakna karisu mangonda kari haigani harm tauba atik akai thohan badi mahakna ngamkhide. King Saul ultimately harmed his own family. David ngonda akai ba thohan ba ngamdaba matamda magi ashaubuduna maram oiraga kari hena problem asi mangonda thengnabano haiba kanda magi imung manungda akaiba mayam ama thohalai. Aduga he brought about his own ruin. Mahaki punsida mahaki damakta amang ba adu oirai. Masini ichilinaw sing Saulgi wari asi akoy na paba kanda masi loinamak asi thengnagani. Aduna miyoybagi may hawna sawba khantadaba ngangbada taptaba tabada thudaba asina akoygi punsida Saul ningthogumna akaiba mayam ama akoy thengnaba yai. Akoygi damakta amangba mayam ama thengnaba yai. Aduna masida akoy yam cheksingadabani. The wrath of man miyoybagi asawba se masi akoyna munna yengma matamda akoygi damakta yamna phatte. Masi akoy yariba makai tawroidabani. Adumakpu yamna laibak thibadi karino hairaga mi kaya marum amana makoygi asawba se justify tawba sawbagi maram asi tongan ba piraga aina sawba sidi maram chana sawbani natraga righteous anger aina sawri base afabagi damakta sawbani haina claim tawba mayam su akoina thengnai. In reality tasengna akoina yengba kanda miyoybagi asawba se kari haye masigi text verse 22 da maram di miyoybagi may hawna sawba na ishorgi dharma chenba thabak purakte haye. Man's wrath is often his own undoing. Ko miyoybagi asawba si tasengna akoy na tawzaba adugumba makhalamagi kari haygani thabak aduni. Aduga it leads to sin masina akoy pap tahale and brings hurt to many people. Aduga mi kaya gipunsida akay thohale amanga ta thohale masida mingonda yamna awaba tahale habasi akoy na khangadabani. Right? Saul gipunsida magi mathakta magi imungi mathakta aduga magi misingi mathakta phawba magi asawbuduna maram oiraga problem si chawna thohale. Adugumna su akoygi marakta masi thokloi haiba laite. Aduna yamna chiksin ba darkar oye. Aduga the wrath of man will never result in righteousness of God. Hena maru oibadi miyoybagi asawba sina ishorgi dharma chenba adugi thabak amata purakte haiba si akoyna ningsingadabani. Aduna yariba makai sawbada tappa yariba makai sawbada thudaba aduga ngangbada thudaba adugi mahut tabada oina ikoi thuba haibasi yamna darkar oye. Aduna ngasi ikoi mayamgi damakta thamjaningba ikoi pukning thogatjaningba adudi our challenge number 1 ahanbada to learn how to be swift to hear. Tabada thuba asi ikoi tamjasi aduga slow to speak ngangbada tappa aduga slow to ra sawbada tappa masi ikoi hana tamba mathau tai. Ani subada to examine how we can manage. Masi karam haina ikoi manage tawgani karam haina masi ikoi na control tawgani haibasi ikoi yengadabani. Right? Our temper ikoi gi saugan ba haibasi ikoi na manage tawba haiba tai. Ani subada our emotion ikoi gi thamoi se yamna cheksin na ikoi senaba tai. Maram di miyoybagi emotion asidi ikoi gi wakan thamoi se phaba ngamdraga di hena mayam ama akaiba si thorak pa yai. Loina na akoygi asawba se manage tawba phathaba ngamba yamna darkar oye. Masi ngamdraba akaiba mayam thorakani ngasai hailiba mayam ase akoygi punsi da su masi thokpa yabani. Aduna actually now sing akoy loina cheksin si ishor na akoy bu pangbiba su oisanu akoy karigumba tabada taplamba aduga ngangbada thuramba sawbada yamna thuna sawganba adugumba problem adugumbagi problem aduda ikoi leiraga masi ikoi gi struggle
achauba oina lairamba tarabasu ngasi ishorgi wahaina takpiba pukning thogatpiba chumthokpiba asi aikoina thamoida lausallaga thabakta pangthokpa ngamnanaba aikoi ishorda haijaminasi ishorna pangbigani ishorna loina bigani aikoi soidanamak ishorgi apambagi matungina punsi ase hingba ngamgani haibasi thajai ishorna takraba mipum khudingmaki mathakta hena borpina bibo Oisanu ishorda ngahtang patna tauminasi wangthoi singthoiraba sargada laibai pai ishor nahakpu yam thagatli ngasigi numit asida nahakki wahai asidagi afaba wahai sing aduga aikhoigi damakta yamna kanaba kaya ama nahakna takpire masigi damakta nahakpu thagatsabani maru aina Apostle James na iramba masigi chithi asidagi aikoi paminaduna aikhoigi punsida yamna chauraba problem ama aikhoibu chumthokpiba takpiba khanghanbiba masidagi damakta su aikoi yamna nahakpu thagatli yamna haraujai aikhoigi punsida ngasi taminakhraba nahakki wahai ase ningsinglaga thabakta pangthokpa ngamnanaba nahakna pangal pinabiyo yamna sauganba yamna thuna ngangningba adugumba mayam adu nahakna lauthokpiduna tabada oina thuba aduga mina aikhoigi maramda takpiba tambiba khanghanbiba chumthokpiba mayam ase lausanba haibagi wakhalon pangal lausing adusu nahakna pinabiyo paishor maramdi thuna sauganba aduga thuna ngangningba asina aikhoigi punsida akaiba mayam ama purakani haibasi ngasi nahakki wahaidagi khangba ngamle adunai paishor aikhoigi punsida masigi achumba afaba pautak sing ase aikhoina ningsinglaga masigi matung ina aikoi chatpa ngamnanaba hingba ngamnanaba nahakna pangal hapiyo Bethany Diaspora Church ki nungsijraba ichilinau sing chaithoktuna laikhraba thajaba sing aikoi khudingmaki punsida nahakki bor adu hena mapung phana pinabiyo thawai hakchang animaki bor pinabiyo aduga aikhoigi asoiba kaya nahakna chumthokpiyo aduga achumba afaba lambi aduda nahakna aikhoibu chingbiyo takpiyo khanghanbiyo loina nei paishor aikhoigi thajaba hena kankhathanbiyo nahakki aningbagi makhada aikhoigi punsi ase mapung phana lenma ngamnanaba hingba ngamnanaba nahakna aikhoibu pangbiyo haiduna patna se khatsabani aikhoigi patna bu tabibagi damakta nahakpu yam thagatli khudingmak asigi damakta aikhoibu paptagi handokpiba amata ngairaba kanbiba mapur Prabhu Jesu Kristagi mingda haraujabaga loinana patna si tawjabani sargatana laukhatpiyo amen thank you ishorna aikoi khudingmaki mathakta hena bor pinabibo Oisanu amen